Maruoiba pau. Drone attack chatharakraba matungda ngasisu afaba makhagi bom kapsilakada moirangda arang famfamba ahal ama lekhidrei atopa mioi manga amana asok apan nangkhre. Moiranggi thodokta ahal ama hatkibagi thodok thoglakpadagi kokomina Manipurgi fibam phalaktriba fauba public emergency lauthokre. Tha tara tarit suraba Manipurgi lal asida India lengak amadi Manipur lengak anina kukilal hoba singi mathakta khut thadana leiriba thoongbu yanimnaba phongdoktuna tongan ba mafamda human chain semduna khongjang jangsinnakre. Amade wari sanaduna yanaki wafam sing thabakta onthoraktabadagi Imphal Ukrul lambi thingduna khongjang jangsinkhiba ngasiga thana numit nini sujinkre. Khurumzari Iscom Manipuri pau meeting tabiriba khwai punammakpu taramna oksari hauji pau sandokna bizari Moirangda leiba matam amada Manipurgi Chief Minister oiramba miyamna Moirang koiring haina khangnaba mairembam koiring gi yumda ngasi kukilal hoba singna kapsilakpani haiba bomna panbagi thodok amada yum aduda lakpa arangfam ama bomna panbadagi sire mioi manga amana sokpadagi hospital da pukre hairi Thazabaya papau amagi matung ina hairiba bom ase arapa mafam fawba kapa yaba bom makhal amane Moirang Bazar gi maninglomda leiba kukina khundariba chingsang paringdagi Moirang Bazar tamna nongmai amadi bom nongthakta kablakpa miyamna unakhe matam aduda Moirang koiring gi mamung nupi lekhidabagi tarukni leihul tamba numit ka mari leinana arangfam oina thabak tawba mioi adu lekhidabane atopa soklaba mioi manga aduna Central Lambidagi Salam Nanaw sahi nifu Galena Mairenbam chahi tarahumdoi Rajiv atopa maming bobo chahi yangkhainipan Moirang Oksongbungdagi Konjengbam Sugindro sahi yangkhainithoi amadi ngangom ibobi sahi humphumangani ngasigi thodok aduda khoi saunaraba Moiranggi miyamna thodok adugi matangda hangbal lakiba Minister amadi MLA Singh satpi khro haiduna pendabagi kholau kya su laukhe Thodok adu thokraba matung mafam aduda Manipur Police ki IGP Nisit Kumar Ujwal SP Bisnupur atai police ki makok thongba official kya changsinduna fibam adu yengsinkhibaga loinana bom taraktuna pokhai khriba mafam sing adusu yengsinkhe Thodok thokfamda Moirang SC gi MLA Thongam Santi su lakhe Muru pare Changbung kuno haiba di maning gi leba ko di mo changbung ko kuki kuno di ko di no ko di kon mong da ko gi security post ko di kam dari aduga marak sida ko gi ko na khanga pau da ko mo changbung kun di ka to ki ba bom da na ko gi moirang gi bazar da leba ko reng gi ki leba chara da ko ta sam di gi ko gi ko ma ko surat ko ma ko gi sam di anang ngi legi ra da ko mi ni ma nak le bari su ena apet ko na phang pau da ji kan mo ko thong na ri En reuji Manipur si tasengna da ngasi na Moirang da thoe ngasai yukna tong lawi da thoe nana som da thoe noma pen da basi sam hengkale kaisu leite mukuki lising ama su phada ba angang macha sing me khai bangam da ba sarkar si barot intelligence completely fail oire haina in lawe ai ek serviceman ni suguma intelligence leina tawribra leitana tawribra khangdana tawribra khangdana tawribra haibam thokpa haigere na Bangladesh ke hana chief minister or kari prime minister manupi du su state da ko ji nangi Christian state ama sem bai damakta China na amadi nangi kano USA na mateng pange na hai bisi Bharat ki intelligence ke dong lei bagi ngasi drone thadra mi hale ngasi na bom thadra hale hayen kana hatoriba sarkar si ki pen da bise sum pelak dab ta di Manipur so ne yokho ki lan la kana bise ma chi khangbi hoina haijege dagi hauna public emergency matam kaktuna akoi thanjare aduna school college khurimak wasidagi akoi thinjinjare akoi chapchaba akoi region ama akoi Manipur da situation gi phajaba mo hori phagalapa mongdu phangdi bawdi akoi matam kaktuna akoi emergency lakthokchare haina kokumi gi makeri thamjari Moirang da ngasi thokiba thodok adugi hek matungda ngasi coordinating committee on Manipur integrity
Manipur Kokomina Kudaktage Manipur Public Emergency Lauthokre ngasi Paumising Unaba Amada Kokomi gi Coordinator TS Somorendro na Haikibada ngasi Thodok Asik Haknatana Mamang the Suthodok Kaya Ama Kukisin Kangbu Sing Asina Lalong Kaya Satarak Padage Misam Kaya Ama Lekidre Kaya Amana Asok Apanang Hankre Fiba Masida Manipur Lengak Amadi India Lengak na Hanjin Haizaraba Pawada ngasi Thodo Se Amuk Thoglakle Masina Takpadi Lengak na Manipur Miyam Ngakpiba Ngamdre Haibani Makoigi Mathakta Miyam na Thazaba Amata Thamdre Manipurgi Mapanda Chathok Chasin Tawbada Khudong Thiningai Oire Sek na Saba Yum Singi Manungda Cheksin na Leibiro Manipur amadi India lengak na ngakpiba ngamdrabanina khudak asidagi Manipur da leiriba school college sing khudaktagi Manipur da mahusagi punsi hanjilaktriba fawba public emergency lauthokle haina TS Somorendro na phongdokhi Project kan jesina phawda hauji India na tumin laithokpa aduga state government na khoigi pura kaidogi type ta khoi dami gi ta tu lesin gi bai bse masi state lenga chu khanman thoi akhoi je samai thum yenga na khoi India gi basung kha cha legadra haibugi wakhalon du akhoi kokomi site gi thamjari or matum phiu phiu wamdana khoi lenga khadok phiu loina na akhoi Manipur meyam da amuk ju hanal khanan jage akhoi ngasi dagi hauna public emergency matam kaktana akhoi thamjare aduna school 원래 크리막 마시되게 거의 튕긴전에 거의 잡잡아 거기 리젤라마 거기 머니푸르 시츄에이션기 파자바 뭐 거기 파갈라파 모음도 방디 방어부디 거의 어떤 것들나 거기 에머전시 락톡절에 하이나 고쿠미기 마케리 탐저리 Nakal Amaromda Kuki militant Singna ngasi nauna amuk Bisnupur district ki Moirang police station ki manung sanba Chonglaubi Makhalekaida bom taruk kaptharakre Mari Pokhairaga Anina Pokhai Hodre Hairi Thodok Thokfam the Bisnupur district ki SP KSS Rabi Kumar Lusingba police ki team laktuna yengsin kre Sakti Lairaba bom adu ngasi ayu angan bapung Mari rom tabada Surasanpur district ki Hengleb AC ki manung sanba Thangjing Range ki Gelmon lomdagi Kuki militant singna bom kaptharakraba matung ngaihak leplaga nongmai round kaya kaptharakhi haire ayuk angan bapung mari khara helakpada khunja singna bom ani pokhai khiba gi makhol takraba matungda pung mari ga minute nifu rom tabada yamna sakti lairaba bom ama Chonglaubi maning leikai tidim lambi gi mamangda leiba kaisam loken sahi 58 apokpa basau gi toilet ta tasinduna makhol hauna pokhai khi amadi toilet adu amang ata thokhe loken gi toilet ta tasen ba bom adu pokhairaba matungda amuk paithoraklaga yum thangnabada leiba brahmachari mayum tomba sarma sahini funipan apokpa suramani gi mantopta panduna amang ata thokhe bom adu pokhairam dai ngai haki mamangda loken toilet changluraga imung yorakpada bom tarakpa amadi pokhaibagi makhol takhi amadi mahak masa sokhaudabani hairi Makhatana ayuk pung 3:13 chatpa matamda sakti lairaba bom amasu kaplaktuna pokhaiki amadi pung 9 makhairom taba fawba leptana nomai kaptharakhi hairi thodok thokfam dangasi ayu angan badagi hauna Manipur police force ki makok thongba team amasu thomjinduna miyam ngak senbagi thabak su sathakhi Coordinating Committee on Manipur Integrity Kanglaipa Kokomi amadi masiga chatminariba component bodies singna miyamda appeal tawkhibagi matung ina ngasi ayupung 13 dagi numit yung bapung 12 fawba Manipur gi tongan ba mafamda lairiba main road singda human chain semduna kholau kya laukhre Langol Game Village Uripo Waheng Lekai Thaubal EGF School Nambol Langol Uripo Kumbong Bazar Kumbi Bazar Mayang Langjing Naharup Awang Lekai Ghari Sacred Heart Higher Secondary School Porompat amadi Moirang Khomna chingba mafam singda human chain semduna pendabagi kholau ke laukhe kholau sing adudi mijam ngak pangamdraba Central Forces sing khudakta hankhigada Kuki militant sing lengak na terrorist oina lauthokadabani drone bombing ki thawong terrorist ki thawong ni India lengak na Manipur miyam de yengliba midyang yaning de Manipur lengak ki pangdabagi thawong yaning de haibana chingba kholau sing laukhe Tha tara taret suraba Manipur gi lal asida India lengak amadi Manipur lengak anina kuki lal hoba singi mathakta khut tha dana lairiba asigi thawong sing asi yaning de haina kokomi na laukhiba warep singi matung ina miyamna amatta oina kholau kya laukhibani
ꯄꯟꯕ ꯌꯥꯕꯗꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯊꯥ 18 ꯐꯥꯒꯗꯧꯔꯕ ꯂꯥꯜ ꯑꯁꯤꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯕꯣꯝꯕꯤꯡ ꯇꯧꯗꯨꯅ ꯃꯤꯁꯤ ꯃꯤꯅꯥ ꯑꯃꯗꯤ ꯑꯁꯣꯛ ꯑꯄꯟ ꯀꯌꯥ ꯊꯣꯛꯍꯟꯗꯨꯅ ꯇꯦꯔꯣꯔꯤꯁꯠꯀꯤ ꯊꯕꯛ ꯆꯠꯊꯔꯛꯂꯤꯕ ꯑꯁꯤ ꯏꯟꯗꯤꯌꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯈꯨꯠ ꯊꯥꯗꯕ ꯇꯥꯔꯕꯗꯤ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯗꯒꯤ ꯍꯟꯈ꯭ꯔꯣ ꯍꯥꯏꯅ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯣꯟ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯪꯂꯩꯄꯥꯛ ꯀꯣꯀꯣꯃꯤ ꯑꯃꯗꯤ ꯃꯁꯤꯒ ꯆꯠꯃꯤꯟꯅꯔꯤꯕ ꯀꯝꯄꯣꯅꯦꯟꯠ ꯕꯣꯗꯤꯁꯤꯡꯅ ꯉꯔꯥꯡ ꯋꯥꯔꯦꯞ ꯂꯧꯈꯤꯕꯅꯤ꯫ Sawambung Lamlai Bazar amasung Yanganpokpida lambi thingle Imphal Eastki Lamlai AC manungsanna leiba thamna pokpigi uyoksing amasung Yanganpokpigi uyoksingda State Force thamgani haina Lamlai Kendragi MLA KS Ibomsa Imphal Eastki SP mafam aduda leiriba Jat Regiment ki OC LK BBF ki Thomi Singh amasung tongan ba Lamlai Kendragi CSO Singh Imaluk kayaga punna wari sanaduna yanakiba wafam Singh asi fawa thabakta onthoraktabadagi ngarangdagi hoduna Imphal Ukrul lambi thingduna khongjang sangsin khiba ngasiga numit nini sujilakle hauzik fawbagi oina lenga ki maru oiba mioi amata fawba laktuna wari sanaba leitre ngarang ahing yariktuna lambi thingbagi khongjang sangsin khiba adu ngasi ayu anganbadagi Lamlai Bazar Sawong Bunget na jingbadasu lambi thingbagi khongjang makha chathare ngasigi lambi thingba adu da saruk yakhibi irungbam asarani na phongdorakpada hauzik sangsilliba khongjang asita lenga ki maru oiba mioi sing laktuna wari sanadrabade LK BBF ki Thomi Singh na changsilliba khongjang asi kansillaktuna khut thoklakloi hainingai leite haina su phongdokhi maru oina ekoi banji tawdragadi makhaji chathadaba taragadi ekoina mari leina basingi na kongji yauroi haibagi wakhalonda ngarang jimuk khangowdana ekoi balasi tawjabani adubu ngarang dagi tawrakpa injupna tawrakpa ban sidaida ekoigi mari leina basingi maikaidagi karigumba amabok thajaba pibirektaba aduna maram orakanda ekoi huji phawga balasi makha chathajaba masamak laktri adagi hujik sidaida ekoi ngarang sidaida medicinal SP na legi ekoigi lekai jigi bubiriba osi si moi kharana ekoida wari sanai hariba lakpiriba khudimактuna sanariba wari duna ekoi praja gidi apen ba oijade adu MLA masatu baw laktri aduna ekoi banji makha mak chathaki gani aduga khwai maroi na khoi LKBBF ki member jingda ahing nungdang khangdadana phani khokani na kutan tanabuduna di adugi solution pura oi aduna yanaba purakadam nate tawribam banjida praja mayam jiga wari sanaraga purakadaba solution ni LKBBF ta maroina atamna na nungdang tumdana koitan tanabai thabakse tawbirano kaigumba si tawrba taragadi akoi chumna ban tawrambadagi khut yaunarapa haibaji masana tarakani haibaji si poramje yatpi LKBBF ta sumba chething piba taragadi asakpa maida hena chakhalakpagi thauna hapa oina thoni haibaje simatanga haijaraga Manipur gi maru oiba lambi ama oiriba National Highway number 102 Imphal Mori lambi gi Singjomai dagi kawa asem lekai fawada leiriba lambi semjin dabadagi ngasi ayuktagi hauna lambi asi thingjinbagi khongjang maikai adongi meira paibi kana sangsinkhre lambi gi fibam fattabana maram oiraga asawa kongkutna maram oiduna nong khara surakpada pukri olapana maram oiduna khudong thiba thodok kaya tholakpana mari leinaba minister ga wari sanaraba matung lambi sembagi Khongthang amata lokhalakhtaba maramna Singjamaidagi kawa asem lekai fawbada leiriba club amadi meira paibi singa khusamnaduna lambi thingbugi khongjang sangsinbani adumakpu mari leinaba department ki mioi sing laktuna ngasidagi hauduna lambi sembagi polam sing thamduna thabak haunaba hotnarage haiduna club sing amadi meira paibi singa yanabadagi lambi thingbugi khongjang ngasigi oina handokre adumakpu lambi semba matamda minus ki thabak tawiganu karigumba minus ki thabak pangthokpa Thengnabada lambi semagi thabak thingjingani loinana makhal makha kyagi khongjang sangsilakani haina STO mayang bam laikai gi advisor KSS Ibotombi na club asigi sanglenda paumi singa unabada phongdorakhe paumi singa unaba aduda singjamai apunba nupi lukki publicity secretary Sumati Sograk pamna phongdorakhibada Official singna laktuna thajaba piramba asi thabakta onthoraktaba taragadi singjamai miyamna akanba khongjang changsilakani lambi asigi phibam asi lamdam asigi chief minister amadi lairiba minister MLA singna su meeting sangduna athubada lambi asida thokliba khudong thiba asi phahanbiu haiki
ꯉꯁꯤ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯕꯜ ꯑꯁꯤ ꯂꯝꯕꯤꯒꯤ ꯐꯤꯕꯝ ꯐꯠꯂꯛꯇꯕꯗꯒꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯛꯄꯗꯒꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯀꯟꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯕꯜ ꯃꯈꯜ ꯑꯃꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯕꯜ ꯑꯁꯤ ꯀꯅꯥꯅ ꯊꯣꯟꯕꯅꯣ ꯍꯥꯏꯔꯒꯗꯤ ꯂꯝꯕꯤꯁꯤꯗ ꯊꯕꯛ ꯁꯨꯕꯤꯔꯝꯂꯤꯕ ꯀꯣꯟꯇ꯭ꯔꯦꯛꯇꯔꯁꯤꯡ ꯑꯗꯨꯅ ꯃꯥꯏꯅꯁꯇ ꯊꯕꯛ ꯁꯨꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯔꯝꯗꯕꯗꯒꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯝꯕꯤꯁꯤ ꯀꯥꯏꯔꯛꯄꯗꯒꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯛꯄꯅꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯛꯄꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯀꯌꯥ ꯑꯃ ꯑꯩꯈꯣꯏ ꯈꯥꯡꯕꯨꯊꯛꯇ ꯁꯣꯏꯅꯥꯏꯕ ꯑꯣꯏꯔꯛꯄꯅꯤ ꯕꯜꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯔꯤꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯁꯨꯡ ꯀ꯭ꯂꯕ ꯑꯩꯈꯣꯏ ꯄꯨꯟꯁꯤꯜꯂꯒ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯤꯑꯣꯏꯒ ꯐꯝꯃꯤꯟꯅꯔꯀꯥꯟꯗ ꯌꯥꯅꯕ ꯑꯃ ꯄꯣꯔꯛꯈꯤ ꯌꯥꯅꯕ ꯑꯗꯨ ꯃꯍꯥꯛꯅ ꯍꯥꯏꯕꯤꯔꯝꯃꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯤꯗꯨꯅ ꯉꯁꯤꯃꯛ ꯊꯕꯛ ꯁꯨꯕ ꯍꯧꯕ ꯌꯥꯅꯕꯒꯤ ꯄꯣꯠ ꯆꯩ ꯄꯩꯁꯟꯖꯔꯒꯦ ꯍꯌꯦꯡꯗꯒꯤ ꯊꯕꯛ ꯍꯧꯖꯔꯒꯦ ꯍꯥꯏꯕꯗꯒꯤ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯊꯕꯛ ꯑꯁꯤ ꯍꯟꯗꯣꯛꯆꯔꯦ ꯁꯤꯒꯨꯝꯕꯁꯤ ꯊꯣꯛꯇꯅꯕ ꯍꯟꯗꯛ ꯂꯥꯛꯀꯗꯧꯔꯤꯕ ꯍꯟꯗꯛꯀꯤ ꯊꯕꯛ ꯑꯁꯤꯗꯗꯤ ꯃꯥꯏꯅꯁꯀꯤ ꯊꯕꯛ ꯈꯨꯠꯁꯨꯗꯨꯃ ꯇꯧꯕꯤꯔꯅꯨ ꯃꯗꯨ ꯇꯧꯕ ꯇꯥꯔꯒꯗꯤ ꯂꯩꯔꯤꯕ ꯉꯁꯤꯒꯤ ꯕꯜ ꯑꯁꯤꯗ ꯁꯄꯣꯔꯠ ꯇꯧꯔꯤꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯑꯗꯣꯝꯒꯤ ꯊꯕꯛꯇ ꯑꯩꯈꯣꯏꯅ ꯑꯌꯦꯠꯄ ꯑꯃ ꯁꯣꯏꯗꯅ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯗꯣꯝꯅ ꯊꯤꯒꯥ ꯇꯧꯕꯤꯕ ꯃꯇꯝꯗ ꯃꯗꯨꯃ ꯅꯤꯡꯁꯤꯡꯕꯤꯌꯨ ꯍꯥꯏꯕꯁꯤꯃ ꯑꯩꯈꯣꯏꯒꯤ ꯁꯤꯟꯖ ꯂꯥꯡꯖꯔꯤꯕꯁꯤ ꯀ꯭ꯂꯕ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯄꯤꯖꯗ꯭ꯔꯤꯉꯩꯗ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯖꯔꯤ Optima BPO Services is hiring customer service executives for both voice and non-voice processes. Candidates must have completed at least class 12 and possess excellent communication skills for the voice process. Applicants for the non-voice process should have a typing speed of 40 words per minute. We prefer candidates with a minimum of 1 year's experience, although freshers are also welcome to apply. Our salary structure is based on commission only. For more information, call 8794275358 or walk in for an interview between 3 p.m. and 8 p.m. Monday to Saturday. अमुका हना तराम नक्सरी मखताबा पाओ नोने डिस्ट्रिक्ट की अहानबा CRPF कैंप मनाक्ता लेबा नोने इम्फाल लंबिदा चिंगनिंग खाइबगी थौदोक थोक्तुना लंबी चथोक चसिन याखिद्रे ngarang nungthil pung 3:30 taba matamda leibak ningkhaibagi thौदो asi थोक्तुना नोने इम्फाल लंबी लेibak na phunjin khibani लेibak na phunjin khraba lambi asi sengdokpada ngasi numit chuppa ama sanglani maramaduna इम्फाल dagi none romda lakpa miyamna Bisnupur lambida chatpinaba mari leinaba singna khangalakli Security Force na Chingamadi Tampaki Mafam Singh da Thibu Humbagi Tabak Satabada Infal Iski Bungbal Khulil Dagi Kulai Kia Fagat Bangam Kre Fagat Kraba Kulai Singh Adudi 9mm pistol Ama 60mm heavy caliber launcher Ama magazine Yauba .177 rifle Ama 12 bore double barrel rifle Ama Pumpi gun Ama magazine Yauba .32 pistol Ama arming rings Mariga Loinana HE36 hand grenade Marini anti-riot stun grenade ama pumpy mortar cell ama live 60mm mortar cell ama igniter set detonator mari kapayariba nongmai maru yankhai humdoi 7.62mm explosive cartridge yankhai ni thoini haina Manipur Police Control Room dagi thadorokpa serolamana khangalakle Lamding Educated Welfare Association Lewa Lamding Thobal District Namiyamgi Yaifana Patorokpa Thabaki Manungsanna Wangjing Tentha Lambigi Lamdingi Sarukta Ka Hena Phifam Chadana pothole kaya leibana gari amadi khongna chathok chasin tawada yamna nungaitaba kaya leibadagi khangabo kendragi MLA or Surja Kumar amadi lewa lamding ka khusamnaduna numinini sangna nung amadi chinglai pak sijinnaduna lambigi pothole mention kre lambigi pothole mention badu da lewa lamdingi member kayana ayuktagi numidang athengba fawba kanna hotnakhe loinana lambi asida gari thawriba miyamna khara tapna thawbinaba Lamding Educated Welfare Association na appeal tawrakle All India Football Federation ki meeting makha da West Bengal na yumbu uraga saliba thasi ani dagi Malda amadi Barhampur Stadium da chathagada ba Sub Junior Girls National Football Championship Tier 1 gi ngase sana ki ba Manipur gi ahum suba match ta lamdam masida yumthang nari ba Mizoram bu goal mapan sinoda maithiba piki match asi mai pakhan ki ba Manipur gi goal mapan adu Julanna match ki minute 13 amadi Nifu manga satpada team gi goal ani chankhe Pusparani na match ki minute kun manga amadi kunthanipan satpada
टीम की गोल अनि चनखी रेडिमा मदे याइफबी न सुमेट्स के मिनिट 18 अमदि कुनमरी कुंट्रा तरुक अमदि मरीफुजा सतपदा टीम की गोल अनि अनि मथंगसिन चनखी टीम की सानरोय असाला तना मैच के मिनिट 55 चतपदा टीम की गोल अम चनखी चैंपियनशिप असिदा मणिपुर न ग्रुप लीग मैच अहुमक माई पाक्तुना सेमीफाइनल चंख्रे लोइसलकपदा मरोइब पाव अमुक हना पिजरी ड्रोन अटैक चथरख्रब मतुंगदा ngasisu afaba makhagi bom kapsilakpada moirangda arang famfamba ahal ama laikhidrei atopa mioi manga amana aso apan nangkhre मोइरांगी थौदोकता अहल अमा हातखिबगी थौदोक थोगलकपदगी कोकोमिना मणिपुरगी फिवम फगलक्त्रिब फाउबा पब्लिक इमरजेंसी लाउथोखरे था तरा तरेट सूरबा मणिपुर की लाल असिदा इंडिया लेंगाक अमदि मणिपुर लेंगाक अनिना कुकी लाल होब सिंगी मथक्ता खुद थादना लैरिबा थाओंगबु यानिंगदबा फोंदोक्तुना तोंगान तोंगान बा मफम द ह्यूमन चेन सेमदुना खोंजंग चंगसिन नखरे अमदे वरी सानदुना यानखिबु वफम सिंग थबक्ता ओंथोरक्तबदगी इम्फाल उखरुल लंबी थिंगदुना खोंजंग चंगसिन खिबा ngasiga थाना नुमिनिनी सुजिनख्रे Hausi fawbagi Iscom News na pizaba Manipuri paw matang asal loizare mining tabiri punamakpu amka na khulumzari